Mahirui leitabadagi government ki school sing mutatuna punsan bagi thabak chachari ngaida kathokpaga loinena oza sing na honarakpadagi pomsi siramlaba school lama hingalhan mangamle private school ga sangdamnaba yaraba school asigi award apa mention biba pamhori hiram sida paudam ama nasi aku na thengnari ba school si Mahirui tambina ba leitabadagi sarkari school sing loinamak aya mana season le hai ba pau dugi yamna tayo na mawongda Mahirui leiramdraba sumnagi ani khakta ngarama ba school ama mathauda pungning changba aduga kathokpoi wakhal senba headmaster amadi oja singi team thengnabadagi yam wana school si hingalalakpa ngasina Mahirui ani khak chahi ama makhai rongi mamangda leirambadagi ngasina Mahirui chama kuntran pan leiraba yamna sengna hinge na loba yaraba adum makhalgi school amani hairiba school si matau karamna hingal halak thibage haibagi matangda headmaster dagi akhoi khamina bai tanja lojage akoina aina posting laksaba sahi ama makhai gi mamang dadi satra ani khak lerame adubo oza sing amasung laikai gi myo sing da akoina se ka application ka ijaduna amutang di school je hingat na wi damakta akogi ward ki laikai gi ward member yaw masa yawraga nui mari ni mangani changna akoi ayuk tagi horaga akoi angang yumdong dong changdra angang singbo school se tambiyo haidun haijarui adubo laibak thibadi mama apa singna nakoi gi school du lairibane noi ozangai di soka sanar lai adum angda wai sairak pade akoi ningbudi kai khi adoi taso akoi gi tobam thokpa akoi haibam thokpa akoi yaring hai akoi thamai sen haijarame adubo honabadagi di matang mutang tamna yorokna mamang seidanga yang khai ga tarit subangam khi aduga handak sahi horak padadi ngasi bawda ming chanlaga tammi base angang 138 matung tarakpada khitang lapa angang sing huji akoi de emission tawjage haiduna lae adubo akoi gi phamnaba phan lei selectaba ka matik cha daba number moiduna angang sing adu akoi loksim dangam jadre irai numit khuding se khoi oza sing na pali nainaraga chicken natraga khoi ikse oza sing na puthok charaga khoi injang ahau bom pizai adugi mathakta khoi gi nursery gi rhyme gi oza se wat pa number moidana khoi gi nursery gi rhyme gi oza se kha khuding gi picha khainaraga rhyme gi oza maso khoi nektuna school se taman lewa hinjari ha nai private school amala tamamin brighter school free thibo da khoi mama pa di khara wa ki hausti mama ba khara nungai khale private school na te government school tamamani na fee thi jare sa jade mama ba ju khara awa poye chak pijai ba ye room ju hawai ja aina pa ma gatani school la si aham matamda chatra ama ani dagi hena leijaramde haujiti sar gobin je lakpadagi hajiti chatra tamaga nipu yakhai maya de yaure sarkar gi maigai de member ama oina aina haijaning badi tulep matik chadaba class room ji yam matik chadana leire akoi gi sarkarna thabak se tulep se sabigani haraga sabiraktaba si yamna thawai nungai jade atuba matamda masi sabiu haina aina haide school sigi chathok chasingi damakta Mahirui khondo khonjin tawnaba oja singna paisa puthoga van neklaga sinarmana singbase yana pukning thawganingai wafamani matang sida leingang akan miyeng changaga athu matamna sengat pi horabadi school se soino ki hingani ISTV news ki damak chongthang ma boiga loina na pawdam jaiba Richard Ranjan kongba makha nanebam lakai Imphal Laliba tang manga degi tarani pan phawba Tripura gi Agartala